Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba ipausin patukuna khanghanjari. Ahandada Narendra Modi ki Manipur panglipa kongset boycott tawre korkom Modi lakadaba numiki ayupung amadagi mahangna iram damsida lari fawba korkom na boycott tawbugaluna Manipur panglipakta total shutdown lathokre. Tha asigi taraga humdoida Manipur da lakani haiduna akanba thawrangsing lakholiba Prime Minister Narendra Modi ki Manipur panglipa kongset korkom na boycott tawre haina lalaup singi apul lup wariba korkom ki publicity committee na thorba chirol amana khangalakli Zero asina hai tha asigi taraga humdoida loi mapu India ki Prime Minister Narendra Modi na Manipur kangleipak ta lakani hariba kongchat asi lamdam sida ing tapa chakot papurakna banate mahaki thoksil amasung proxy warna kanglup masial nungsi handaduna kangkong charaba lamdam asibu hena pimam sokhanduna ikup makhogi loilam mara sethanaba marau leiba kongchat ni maram aduna Modi na lakadaba numit asigi ayupung amadagi mahangna iramdam asida laiba matam Pauba korkom na boycott tawbugaluna na Manipur kanglipak pumba total shutdown lauthokle ating basina ana layeng maihau langpok ising amadi asi anaga thabak thoram singdi konsiloi hari India lengak maru oina Narendra Modi amasung Amit Shah na manglipaki apun bagi saktam thugani naba proxy war tarutuna mioi chani gi yangkhai gi mathakta hatok pire mioi lising humpu hena mama pongna pham lamdam maktada refugee ohele May 2023 dagi Oba Kotsembi Kanglupi Irang Chahi Aniga Tha Mari Helabasi Kumai Oina Yengdun Lairi Masigi Maramdi Makoina Sem Saduna Thohanba Hotna Sunaba Ohenbani India ki lengang na Manipur Kanglipak Mutanabagi Pantam da Gol Tabida India ki Lamina Manipur Thaba Wahi Mutakadabani Manipur Kanglipaki Miyamna Kamthengna Warbasu Narendra Modi na Manipur Kanglipaki Matangda Wa Ama Fawba Ngangdana Tumina Lekthopangami Kumja 2023 ki July Thada Nupi Ani Fi Thongdana Chatkiba Adudadi Maiteina Janing madu sehorage matagum India pumba khangnanaba makong pong ngangki lauki adubu jiribamgi nauriba angang amadi nupi yauna mioi taruk minungsi yaudana makut chalaba matungda otnairaga hat pikiba adudadi marol thoktaba India gi Prime Minister ama oina Narendra Modi tumina lesinki masa thiba khangdaba sing haraga handaki Manipur da mioi chahum rom hen khibasisu mahaki matamdani masagi hainabini pokpadagi yawaktabasu Hindu extremist group ta liming Lokibagi Hongnabini, Amit Shah Su Jamani, Makoi Anisi Hindu extremist singi Yek Oigagi Pambomni, Makata pada Sabit Patra Masung, Ajit Gopchari, Amuk Lakle, BJP, MPF, NPP, MLA Singa, Matang Unakre, Modigi Kongchet Kini, Haibanatana, Lengak, Sembagidi, Jekmok, Laukide. Tha Asigi, Taragumda, Prime Minister Narendra Modi na Pung Karagi, Kongcheta Manipur Soidna, Laknagani, Haibadagi Mahaki Kongchet Asidamak, State BJP Unit Amadi, Governor Lucing Liba Lengakna, Pakal Liba Torang Sing Sing Bagaluna, Matou Taba, Tabak Toram Sing Panto Nabidama Lak Bani, Haibasu, Nasim Pada Tunglakiba BJP Noriski, Coordinator, Samit Patra Masung, Party Asigi Manipurgi, in charge Ajit Gopcharena, BJP Kaktanatana, Mamangi, Lengaka, Taminamba NPF Amasung, Togalamba NPP ML Sing Dasu, Unaduna, Mifum Pantokre, Adum Oinamak Party Lucing Aniga, Unaduna, Pantokpa Mifunda Saru, Yarbasina, Prime Minister Kongchet. Asibu mapung phanabay damak mari lainaba wahom sing puthokna khanabani haibadagi hena anoba lepak ama semagi matangdadi MLA amatana amasung ngasi tunglakiba lusingba anigi machindagi chekmok laukidre BJP gi lusingba ani asi ngasi nungthil pung amaga mi tara mangarom tarpada Imphal airport ta tunglakibini makoi anina airport ta tunglabaga party gi state lusingba karana taram oki aduga Raj Bhavan dasu nungthil gi pung ohum rom tarpada makoi ani tunglatuna governor gu unanaba thorang torongki amaromda makoi ani na hek tunglabaga Panthadana BJP gi state unit ki President Yauna Party asigi MLA kunga mapan na saruk yaduna ngasi nungkildagi thambal saneda mifum pangtoki kung ama hena pangtokiba mifum aduda Chief Minister Waramba Biren Speaker TS Sita Berta Yauna MLA kunga mapan amasung Rajya Sabha gi MP election basana jabu susau yaki matang sila panda yabadi BJP gi apunba MLA kuntra gataret surak lebasi JDU gi MLA taruk tagi mangana BJP onsilak kibadagi ni nikhalda karakpa kuntra ga ithoida Mga hapsil laga surupani aduga apunba BJP ki MLA kontraga taret asigi manungda Kukijo Mar Group ki MLA taret khaidokhaga lemhoriba MLA kontrana amukta punna saruk yaraga mihum pangthok minaba ngamlaktaba kuiraba sungasi pangthokiba mihumdadi saruk yaba torpa MLA kontragi manungda kungumapanna saruk yaraga nawya pahanglakpa Assembly Constituency ki MLA SKB kaktamak lakide Thambal Sangha da pangthokiba mifum asida kari karamba wahum sing puthokna khanakibage haiba chapchana khangdabasu mifum asida saruk yakiba MLA so khaibam Rajan Amadi Arki Imogi
माइकैदगी ngasi mifam adu prime minister gi khongsit kamari lena party gi on oina khana nanabani haina mawmising da phongdoki pham thatukhraba nepal gi hanagi pm olina india da onsin duna saurkre social media thingbadagi thorpa irang ni haiba nepal gi achauba protest marta pham tharukna lotraba hanagi pm kp sharma ya olina nepal lenga ku inthu duna mahaku puari lathonibasi india lenga ka sensitive oiba issue khara gi matangda mungnaru ni haina india gi maikai da wangang lakre इंडिया की मायक्ता हानगी पीएम ओलीना होंदोखिबा वाफमसिंग असि महाकी पार्टी की जनरल सेक्रेटरी ता पिरकपा चेरोल अमदनी चेरोल अदुना ओलीना इंडिया गा से नरिबा रिपुलेक की मतंगा वाहंग हांगलमद्रबदी अहाकु पवारदगी लौथोकनबा इरांग असि थोरक लमलोयदबनी मसिदनतना अहाकना हिंदू की पुवारीदा ख्वाइदगी मरु ओइबा वाफम अमा ओइबा लॉर्ड रामा अयोध्यादा ओकी हाइबा वाहंगी मायक्ता लैरुबगी दमक लौतुनदुना इरांग थोखलगा lenga inthunaba thorang torkibani hai makha tarakpada social media thingba khaki wapum nate dictatorship na thokhlakpa crisis asi india da su thorak loi haningai leite hongdokli social media thinglubadagi thorpani hariba irang na nepal lenga ko inthu khra matung india gi political party ship sena UBT gi luchingba sanjoy raut na india gi yumlo nariba leipak singda thokiba amasung thokliba crisis sing asi tongan ba issue dagi hokpani hairabasu matungdadi lenga ki angam athauksingna senja thumja tawba amadi dictatorship ki moongda tawningbata tawnaba honabadagi thorpani haibasi pungnamakna khangnarba wafamni nepal da social media thingbadagi irang thorpani haibasu irang horibasinga phamdon phamnaibasingi mathakta senja thumja tawi haina maral siraduna horiba iho asi india da oirakliba phibam asina leipak asidasu asigumba irang tholaloi haningai leite haina hongdorkre sanjay rawat na pawmisinga hai nepal da tholiba irang asi senja thumja dictatorship amadi phamdon phamnaibasing amasung makhogi imung manung na miyamgi awaba udana nungaiba punsi mahingda tenthokpadagi nahasingna khoisaunarduna irang horkibani phamdon phamnaibasingna nungaiba leithoklaga miyamgi awatpa amasung khudongchadabsing usinadana senja thumjagi thabak tawba amadi dictatorship ki lengak lehanaba honabagi thoong india gi mafam khudingmakta u phangli taxil hodabadi nepal da chakliba mai asi india da soidana sandorakani nasi india gi nahasingna khangduna tumina laisilibasi thabak phangdabagi awaba mayok naribani adubu mayok nariwa awabasing asina uba ngamloktaba matamda nepal da chakliba mai asigumna india da chakloi haningai leite hairi sanjay rawat na makha taduna prime minister modi na leipa asigi miyoi crore marfuda lemna ration piri masina taklibasi india da lairaba imung kya lairi haibani nepal su india da oiriba phibam asiga chap manana lairambadagi miyamna khangba ngamaktaduna social media thingkibagi tanja lauduna irang horkibani social media thingba andokrabasu nepal irang nemthadibasi karigino haibadu miyamna hena khangraba wahamni maram aduna india da su hamdon phamnaibasingna tatliba lichat sajat asi section ba fai haina hongdoraki video si pawdamada soikilam kibawa basu mapigani channel asi bunuk sibiduna share amadi subscribe tawbibi dama haini tan tharapa khongdoksari amadi makha tanamyam gi seba tawba ngamba ojege